Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Rajyapal Anusya Uikena, Rajyasigi miyamda, Mera Saurel Hobugi Yaifa Pauzil Pirakli. Kumayasina lakpada, Rajyasida Apunmana Pangal Sagatuna, Kanglu Purup Kena Bathamdana, Amatuabigi Wakalon, Chilhanba Oirisanu. Security Force ki Apunba Kangbuna, Imphal East, Imphal West, Surachandpur, Thoubal, Bishnupur Amasung, Kakching Jila ki Tongan Mapam Singh da Thibo Humagi Tabak Sathabada, Kuchukulai Singh Fagat K. Imphal West Amasung Imphal East Jila Singh da Haying Ayuk Pung Mga Digit Nimidang Pung Tarir Fauba, Curfew Komthokani. Pradhan Mantri Narendra Modi na Sama Nipumathoy Shuba International Olympic Committee gi mifam ngayaki matungda Mumbai da hudok Amasung Haksel Mantri Dr. Mansukh Maranviana, Nagaland Ahanba Medical College, Nagaland Institute of Medical Sciences and Research ngasi sangakre. Rajyapal Anusya Uikena Rajyasigi miyamda Mera Saurel Hobugi Yaifa Pauzil Pirakli. Rajyapal na Chirulama Dahai Kumayasina Lakpada, Rajyasida Apunmana Pangal Sagatuna, Kanglu Purup Kena Bathamdana, Amatuabigi Wakalon Chilhanba Oirisanu, Kumayasibu Tamoy Sheng na Pangtuktuna, Rajyasida Tangdulaitaba Pibam, Hanjilhanaba Amatu Oina Taunirasi, Kumayasina Lakpada, Sakot Panungaiba, Manglum the Zangsinba Amasung, Amanamagi Tengbang Naba Oirisanu. Haukiba Pung Kun Marida, Rajyasida Security Force ki Apunba Kangbuna, Imphal East, Imphal West, Surachandpur, Thoubal, Bishnupur Amasung, Kakching Jila gi Tongan Mapam Singh da Thibo Humbagi Tabak Sataki. Manipur Police Control Room gi Cherula Manahai, Imphal East Jila dagi SLR Nongmai Ani Pagat Bangamki, Kakching Jila dagi 303 Rifle Ahum Amasung Pokhai Bayaba Machak Singh Fagat ki. National Highway Kuntra Tareta Pot Pubagari, Chahum Humfunito Amasung National Highway Anida, Gari Chani Kuntra, Manga, Security Akanba Cheksul Taurangaloina, Imphal Tamlakre. Rajyasida Hautik Togliba Irangasi, Atuba Matamda Warushun Poraknaba, Ngasi, Imphal West ki, Sekmai Kendragi Manung Channa Leiba, Nahasingi Mipamama Kurkul da Pangtokre, Tauramaduda Rajyagi Social Welfare Mantri, Haikam Dingo Nahai, Rajyasigi Mipung Kudimangna Amato Oina Punsinduna, Tangdulai Taba Punsi Yamada, Hanjinnaba Punna Hona Minasi, Mang Nahai, Rasnitigi Oiba Kudong Chaba Longnabagi Mahuta, Irangasigi Warushun Puraknaba, Punna Hona Minasi, Sri Dingo Nahai. Finally, I have a good failure of person. Nahas is not with the Yundiro, and Nahas is not with the Varsity. Mamma will be doing the Ritual of Hasana Kamba, or like the child of Hassan Kalanda, and we never see this with the Yandi. I'm a way, the good mountain singer, I'm not the one you begin about, I'm not going to about. Last meeting, you know, was it kind of fighting in West Dama Hatari? Was it not considered of nothing? There is music by the people of Lani has Taurmaduga Mari Lenana, Irangasida Lakidraba, Atobasing Mapamda, Haikat Lekat Tamduna, Ikai Kumnaba Utki. Ziribam Pulisna Zila Siki Mapam Kaya, the Pagalapa, Paratki Mapandigi Saba, U Amadi, DIC Yauna, Pagalaba Polam Singh, Samupun B. Deleba, Excise Opiski Complex Manunda, Lekai Dugi Mera Pibising Yauduna, Maitaduna Mangan Kre. Maithabigi Taurumanduda, Excise Bibak Jiribamgi Osi Incharge RK, Rakesh Singhna, Pongdokibagi Matungina, Sayesigi April Taramatwedigi September Pawada, U Liter Chahum Tarataret Hena Pagat Bangamki. Manipurda, Okta Nabalena, African Swine Fever, Asi Lady Haibakangamle, Imphal West Jilagi Iroishemba, Central Agriculture University Yopo Oksingda, African Swine Fever, Lichet Asitengare, Imphal West Jilagi, Additional Deputy Commissioner Dr. N. Johnson Maitena, Thokpa Cherula Manahai, Lichet Asigi Epicenter, Iroishembagi, Central Agricultural University na Oire, Mapamasigigi, Kilometer Amagi Radius Taleba, Mapam Singda, Oki Farm Sing Asi, Infected Zone Oire, Aduga, Kilometer Taragi Radius Taleba Mapam Singna, Surveillance Zone Oire, Chirola Duna Makata Nahai, Infected Zone Gimanung Daleba Mapam Singda, Ok Yonbada, Atingba Tamle. Manipur High Court ki Ahanba Kabui Nupi Judge Oina, Srimati Golmai, Gaifun Silu Khalakpada Kabui Unions Manipurna Nungaiba Fongdorakli. Kabui Nupi Amabu Judge Oina, Ainamasung Justice Mantraloina, Khalakpabu Chautok Chabapoi Haina, Kabui Union Manipur ki Chirul Amana Hairi, Chirola Duna Makata Nahai, Mahangna,
मिचंग मिखाई नाइदना अचुम वायल तौब ngamba oirasunu haina mapugi maphamda thongni jari Akashvani Imphal gi ipau kangbuna puthokba thoram Assam gi Barak tampakta leiba khwai lakpa irel umanglai gi wari kauba thoram ama hayeng ayuki pung 3 nifuda Akashvani Imphal da sandokani thoramasi YouTube channel AIR Imphal da su live streaming tawgani tabiriba pawasi Akashvani Imphal da gini Imphal West amasung Imphal East Jilla singda hayeng ayuk pung 5 dagi numidang pung 8 fawba curfew komthokani Kakching Jilla dana ayuk pung 5 dagi numidang wairam pung 3 fawba curfew komthokani Bisnupur Jilla da hayeng ayuk pung 5 dagi numidang wairam pung 5 fawba curfew komthokani Thoubal Jilla da hayeng ayuk pung 5 dagi numidang pung 9 fawba curfew komthokani Imphal East Jilla gi Sabungkho Khunauda tha sigi 12 da security force na maira paibisingda khut tharakhibabu Yellow mi kanbalup yamkalna yaningdaba fongdorakli cherolamada yamkalna hai maralaiba personal singbu aingyu be thabak lakhotuna seirak pinaba dabi tawri Jiribamdagi Indian Railways ki chana thaknaba polam sing puba daba tarhum do yawba akhanaba train ama ngasi numidang wairam Noni Jilla gi Khongsang Railway Station de thungkre Akashvani pawmina hai nongmuda tangai fatana changba polam sing puba train asida maruina tilau chanam asatauna singba yawri Directorate of Environment and Climate Change ki Environment Information Awareness Capacity Building and Livelihood Program manungda EIACP Hub Manipur ga State Wetland Authority ke punna sinduna swasta pakhawaragi makhada ngasi Thoubal Jilla gi Waithau Phumnom Pat sengbagi thabak chathakre pat asigi akoibada leiriba mioi singsu pat sengdopagi thabak thoram singda mateng pangkhi Akashvani pawmiga EIACP Hub Manipur gi Coordinator Dr. Laisram Bijen Maitaiga akhanan unabada mahangna hai pat asigi akoibada leiriba mioi sing khaktana pat asi sengdopagi thabak chathabada awaba kaya mayuknagani masigi damak machine sizinabagi mathau tagani sarkar ga punna chatminarabadi pat asi lunana thambangamgani Sri Bijen hai pat asi yokhatuna thambana mioi kaya gi senthok lambi oinabagi asa kaya lai pat asida tangduna hingba ngami sing amasung longmi kaya pat asi lunana leirabadi masagi senthok lambi adum leiragani Rajya sigi tongan mafam singda lup kaya na ngasi langban gi tarpan kanakhi Imphal East Jilla gi hangang da leiba Northeastern Theatre Association amadi Theatre Center Manipur na punna sinduna achan bigai Thongking Community Hall da laikhidraba artist sing amadi Manipur da thokliba irang asida laikhidraba mioi singi mafamda langban heishoi katkhi Imphal West Jilla gi manung chane leiba Heibong Pokpida lamdamadugi Naharol gi apunba association asu irang asida laikhidraba mioi singi mafamda tarpan katkhi Assam gi Kasar Jilla da leiba Leng on the Bipata Thaubasingi Liglam Thiba Loop Manipur Leng on the Bipat Protection and Preservation Committee Assam Kasar United Clubs Organization Lakhipur Manipuri Chanura Khorjai Loop Kasar Haiba Loop Sing Asina Lising Amachani Pantarama Pandagi Lising Ani Kulumdoi Pawbada Imaleba Kitamak Thawai Katkraba Athaubasingi Mapamda Langban Heshoi Tamkre Amaromda Thoubal Jilla gi Herok Part 2 Devi Mandop Lekai de Leiba Divine Nongpok Ningthau Youth Club nasu Haujik Thokliba Irang asida Laikhidraba Athaubasinda Lai Kuttuna Ikai Khamnaba Utkre Nomagi oiba awareness program on NRLM cum distribution of relief material haiba thaurama Kaksingi Auditorium of Library and Information Center da ngasi pangthokre Manipur Sarkar gi Department of Rural Development Panchayati Raj ki Manipur State Rural Livelihood Mission MSRLM na sinduna pangthokpa thauramadu da Kakching Jilla da hangba tongan relief camp singi miusingda nongmoda sangda yadro polam sing yenthokki Nei Delhi da leiba Education World na Bharat da leiba school singi ranking gi Lisingani kulumdoi kunmari da Imphal East Jilla da leiba UNESCO School Khongmana Manipur pumbagi oina ahanba mana phangle Bharat ki khangalaba boarding yauna nupa nupi punna tamba school chamagi manungda Khongmanda leiba UNESCO School Humbutra Taruk suba mafamda leire aduga Maitramda leiba UNESCO School na Manipur gi oina Anisuba amasung Bharat ki oina Marfunithoi suba mafamda leire Amaromda Sanungda leiba UNESCO nupa nupi punna tamba residential school na Bharat ki afaba school yankai taruk ki manungda kuntra tarit suba mafamda leire Marputaruk suba CRPF battalion na Kangpokpi Jilla gi Ti Laijang Khulda ising hamna bateng sing asi yenthokre thoramasi civic action program gi saruk am oina pangthokpani Imphal East Jilla gi Paurabida leiba Madhu amasung Sanahanbi Memorial
Trustna ngasi State Malaria Officer Dr. Salam Priyo Kumar amasung Anganwari Worker Yambem Umarani okpagi thawrama pangthokre. Women and Child Development Mantraloyna handak Nai Delhi-da Yambem Umarani-da Certificate for Outstanding Effort in Tackling Malnutrition gi mana pikhi. National Students Union of India NSUI Manipur Unit na Rajya sida atuba matamda mobile internet service hangdoknaba sarkar da appeal tawri. Lubasigi Cherolama High College amasung school sing lakadawre parikha da mahiroi singi damak khallaga sarkar na atuba matamda athingbasi lauthokpiyu. Mapan Suba Rajya Thaki Lamyan Behizam Irabat Ningsing Sport Painting and Essay Writing Competition Isingani Kulhumdogi Fall ngasi lauthokre. Apun ba iray paki mahiroi sin panglup Aims na sinba competition asida makong matang takraba miyoi singda tha sigi kunda kwa kaithil da laiba Aims ki office da manamathum sing yenthokani. Akaswani Imphal dagi pau tabire. Pradhan Mantri Narendra Modi na Samanipumathoi Shuba International Olympic Committee IOC gi mifam ngahaki matungda Mumbai da hawdoklagani. Mifam asida International Olympic Committee gi President Thomas Bach amadi Bharat ki masak nairba sanaroi sing tongan ba Sports Federation singi miyut sing amadi IOC gi member sing saruk yagani. IOC gi mifam asi Bharat da sahi nifu gi matungda pangthokpa anirak shubani Inglisingama Sanipan Marfu Humdoida Bharat na yumbu oiduna IOC gi Marfu Taruk Shuba mifam Nai Delhi da pangthokhi mifam asi IOC gi oinadi yamna maruiba mifam ni mifam asida Olympic Games ka mari lenaba moruba warep kaya lawgani. Pradhan Mantri Narendra Modi na hairi Bharat amasung Sri Lanka na seltum amasung diplomatic ki marida anawba panduk ama hangle. Bharat ki Nagapatinam amasung Sri Lanka gi kanke santurai ani gi marakta ferry service hawdokpagi thawramda video conferencing gi kuthangda Sri Modi na hai ferry service asina lebak ani gi marakta moruiba thawdang lawduna hena achetpa mari thamlagani. Port Shipping amasung Waterways Mantri Sarbananda Sonowal na ferry service adu Tamil Nadu gi Nagapatinam gi lam thakhe. Thawramadu da External Affairs Mantri Dr. Shankar Shu video conferencing gi kuthangda saruk yakhe. Haksel Mantri Dr. Mansukh Maranvyana, Nagaland Ahanba Medical College, Nagaland Institute of Medical Sciences and Research, NIMSR ngasi sangakre, Kohimagi, Phegrabagaida Saba Medical College sasi Rajya sida Ahanba oina lingkhatpa Medical College ni. Thormadu da wangang bada Dr. Maranvyana hai, Pradhan Mantri Narendra Modi gi meeting makhada, sakhotpa masamawu phaba Bharat amabu mapangal hapada mating panglagani. Mangna hai, Rajya sigi Ahanba Medical College asina Medical tambagi mahiroi khakta puthokpada natana medical gi lamda tijin khochin bada su chathagani. College asina Rajya sigi miyoi singda tangna narakpa leina singi maramda su tijin gani. Mantri na hai Rajya sigi miyabda magun leiba masung sel ichangchang da balayeng pathapki kudong chaba sing fangan gani. Lamda masigi naha singda college asina kanaba kaya fangalagani. Pradhan Mantri Narendra Modi gi Bharat Chakhonabagi damak awang nongpok Bharat Chakhopatangay phade haiba wafamadu ningsing laduna Dr. Maranvyana hai awang nongpok Rajya singna leibagasigi sakhot thorangi lamda khwaidigi chawba thodang lauraba yana leire. Thormadu saruk yakiba Nagaland gi Mukhya Mantri Nafirio na hai ngasigi numit asi Nagaland miyam gi damaktadi aitihasik oiba numit ni college asina Rajya sida haksel gi lamda achawba thodang lauragani. Aroibada maroiba pau amuk hana Rajyapal Anusya Uikena Rajya sigi miyamda Mera Chaurel hobagi yaipa paujel pirakli. Kumai asina lakpada Rajya sida apun mana pangal sagatuna kanglu phurup khenaba thamdana amatoibagi wakhalon chelhanba oirasanu. Security Force ki apunba kangbuna Imphal East, Imphal West, Churachandpur, Thoubal, Bishnupur amasung Kakching jila gi tongan mafam singda thiba humbagi thabak sathabada khuchu khulai sing fagatke. Imphal West amasung Imphal East jila singda hayeng ayuk pung mangadagi numidang pung 8 fauba curfew komthokani. Pradhan Mantri Narendra Modi na Samanipumathoi Shuba International Olympic Committee gi mifam ngahaki matungda Mumbai da hawdoklagani. Amasung Haksel Mantri Dr. Mansukh Maranvyana Nagaland Ahanba Medical College, Nagaland Institute of Medical Sciences and Research ngasi sangakre pauloijare.